ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯣꯏꯗꯣꯋꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯗꯨ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯍꯥꯏꯕꯗꯤ ꯀꯧꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯍꯦꯂꯣꯏ ꯑꯣꯏꯕꯅꯤꯅ ꯀꯔꯥꯏꯋꯥꯏꯗ ꯀꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯉꯛꯂꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯍꯧꯕ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯇꯧꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯤꯛꯁꯅꯥꯅ ꯄꯔꯞ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯥ ꯑꯗꯣ ꯐꯖꯅ ꯇꯤꯡꯊꯣꯛꯇꯨꯅ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯀꯕꯣꯛ ꯍꯩꯕꯣꯛ ꯑꯃꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯊꯦꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯕꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯦꯂꯣꯏꯕꯨ ꯀꯧꯊꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯤꯛꯁꯅꯥꯅ ꯍꯦꯂꯣꯏꯕꯨ ꯀꯧꯊꯣꯛꯂꯕꯗ ꯍꯦꯂꯣꯏ ꯑꯗꯨꯁꯨ ꯑꯃꯥꯏꯕꯒꯤ ꯂꯩꯋꯥ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯍꯩ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯀꯧꯔꯨꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯂꯩꯕꯒꯤ ꯀꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯑꯩꯕꯨ ꯀꯧꯔꯤꯕꯅꯣ ꯑꯗꯨꯅ ꯑꯩꯒꯤ ꯀꯧꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯣ ꯑꯩ ꯑꯁꯦ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯅꯉꯣꯟꯗꯒꯤ ꯑꯩꯅꯕꯨ ꯍꯦꯟꯅ ꯆꯤꯜꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯃꯇꯪ ꯇꯧꯔꯝꯂꯒ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯆꯠꯈꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯕꯤꯛꯁꯅꯥꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯗꯃ ꯍꯥꯏ ꯑꯗꯨꯒ ꯊꯕꯛ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯁꯨꯡꯇꯥꯛ ꯇꯥꯛꯇꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯄꯔꯞ ꯇꯥꯛꯂꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯇꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯦꯔꯥ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯁꯨ ꯇꯤꯟꯅꯕ ꯄꯣꯏꯅꯥꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯍꯥꯛ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯉꯥꯎꯅ ꯐꯩꯅꯍꯜꯂꯨ ꯆꯤꯡꯊꯤꯍꯜꯂꯨ꯫ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯒꯗꯕꯅꯤ ꯑꯩꯅꯁꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯪꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯅꯍꯥꯛꯅ ꯍꯦꯛ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯇꯧꯒꯗꯕꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯁꯤ ꯉꯥꯛꯅ ꯅꯍꯥꯛꯅ ꯍꯥꯏꯔꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯔꯩꯒꯤ ꯃꯑꯣꯡꯗ ꯄꯣꯠ ꯑꯃꯕꯨ ꯅꯤꯔꯛꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯍꯦꯂꯣꯏ ꯑꯗꯣ ꯐꯔꯦ ꯑꯃꯥꯏꯕ ꯅꯍꯥꯛꯅ ꯍꯥꯏꯕ ꯑꯩ ꯌꯥꯔꯕꯅꯤ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯁꯤꯅꯤꯗꯅ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯄꯣꯅꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯁꯥ ꯑꯗꯨ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯕ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯃꯍꯥꯛ ꯇꯞꯅ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥꯁꯤꯕꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯨꯝ ꯊꯣꯛꯅꯤꯡꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯄꯔꯞ ꯊꯣꯔꯛꯂꯒ ꯍꯩꯃꯥ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯅ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯑꯩꯅ ꯆꯠꯀꯦ ꯇꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯕꯖꯥꯠꯅꯣ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯟꯗꯨꯝ ꯇꯥꯟ ꯅꯍꯥꯛꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯏꯕꯥꯅꯤ ꯊꯕꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯣꯏꯅꯥꯕꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫
asumna poinabana hekchakhibaga poinabagi nakanda tumba mahaki nupi ado hawalakpadadi mahaki mapuroiba poinaba leiramdrei poinaba leiramdaba aduta mapalipal thokiba yawba jatla haiduna ngahak leirambani adubu mawa makhol amata tadabadutta mahak hawgalakli asumna poinabagi nupina yum adugi bathroom toilet changduna khoithi thirakpadadi poinabado leiramdi masidagidi mahakna mapaldaga thokiba jatla haiduna mapala thulaka matamdadi mamang thong adu hangduna leirami masidagi poinabagi nupidu mapalda parap tholaga poinababu koikau kauri mahakna adumna koikau korokpadutta yum aduda leiba mi makhaisu mathang loinamak thorokli aduga kari torobagi haiduna hangakli matamaduda poinabagi nupina poinabado karai chakhamlo khangdi ahi ngasida aisu ngasaidagi thiba yaba thibani phangba kauba leitre hairi wafamadu tabada mayamna karino haribasibo poinabadi mahausa asumna tawkhibasu leiti kadai tana chakhraba jano haduna mayam mathang chaithoktuna thirakli asomdana kamdauri poinaba mahaki nupina adumak puduna chatlibaduda matung adumak inari wari watai nungai ba kaya amasu sari poinabana kaukhraba haukraba punsigi wari gasi puthoktuna wari libadagi poinaba yamna nungaina chatlibani atoga amaromdadi poinabana haujik chatlibasi makhongta sendal gumba amataga tongba nati makhong ihang hangna adumak chatlibani asumna khongau hapel amaga mojapur amaga asum chatlingai mahaki makhong adutta leitangai mayamna thingai ribadu mahak chaina phangdabagum adumak chatli mahana chatlibasi amaiba abiksana na laisanaramba mafam adudagi khara hantoklaga khulgi lokko leiriba domda koicha chatlibani asumna chalakpaduda poinabana ware ngahaktang phamkisi ai karigumba khara suyamna chaningi hairi wafam adu tabada poinabagi manaka chaminhariba poinabagi nupi duna nahakta signa chaklamrani haiduna hangakli poinabana hoi ai chak ama lami haibadigi poinabagi nupina adudi nang ngahaktang leiramo hairaga aswai phawba chuluraga hauraba insang mayam ama chanaba pusilakli yen thongba amati sa thongbana jingbani madu ubadu poinabana nangdi kadaidagino asuk thuna puraklibasina haiduna hangni matamaduda poinabagi nupi aduna aise tawge haibada ngamlibani nangna chaningbada hayu pijagadoribani haiduna leitum singado poinabada pijari poinabagi mamitadi leitum singadu sadum ngadum oina uribani masidagidi poinabana yamna hauna madu singadupu chasalaba matungda ai puk thalle amuk chalase lao yumda halasi matamase thingle hairi matamatuda poinabagi nupi aduna yumda halaga karibu torugadoribano aikhoi anidi mafam swaida adumak leibana hena fai masina hena nungaitrane haiduna amuk makhut samduna pukhri somdana kamdori poinabagi imungdani haujikti mayamna koithi thirabasu poinaba phanglakta baduta mayam likai huptuna thiraklabani adu phawba phanglakta badagi kadai tana chakhraba jano haiduna maiba maibi kauduna yenghalasi haiduna makhoi ki leikai aduda leiba amaiba abiksanabu kaurunabagi damakta hairakli amaiba abiksana su hamayamna poinabu thinabagi damakta hairibadu dijaraduna mahaklakli abiksana di khanglabani poinabana mangtribasi mahana taholibani haibasi masidagi di abiksana na laklaga karino lewa mantra khara sonjannaduna ai khangle nipa macha ase heloina chen ba haibaduri chelibasi yumgi yumlai oiriba lainasu mahaku kham nang hodre aduna mahaksi hojik pungauduna pungchata chatuna leire athuba matamda mahakpu kaushil hodaba taragati haibadi laikat na hodaba taragati awa phamda taragani aduna ikoi yama thuna ponaba bu thinaba tawsi adumna hairakpada poinabagi mapabungna karaida chalaga kamdonga thirugaduribano hojik numidanga sidabo nakoidi amaibanina mahak hojik kadai wada lei haibisi ilai laina aduma khanglamgani aduna haibiyu mahak kadai wada leiramgani adumna hanglakpaduda poinabagi manakta lakliba abiksanana hoi chumi aikhoina khangadabani adubu hojik hetama khangbadudi ngamhairoi aduna aikoi thiba khari tawsi ai ngahak leraga mahak kadai wada leibagi haibadu yengthoki asumna hairaga abiksanana matam thintanabagi damak tawrakli
ꯃꯌꯥꯝꯁꯨ ꯀꯔꯥꯏ ꯀꯔꯥꯏꯗ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯨꯈꯤ ꯄꯨꯟꯅꯥꯏ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯊꯤꯔꯤꯕꯅꯤ ꯑꯗꯨꯒ ꯑꯕꯤꯛꯁꯅꯥꯅꯁꯨ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯦ ꯍꯥꯏꯕꯗꯣ ꯈꯪꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯕ ꯍꯥꯏꯅꯕꯤ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅꯁꯨ ꯊꯤꯔꯤꯕꯅꯤ ꯐꯅ ꯀꯨꯏꯅ ꯊꯤꯔꯤꯕ ꯐꯥꯎꯕꯗ ꯄꯣꯏꯅꯥꯕꯕꯨ ꯐꯪꯂꯛꯇꯕꯗꯒꯤ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛꯁꯤ ꯑꯩꯅ ꯁꯨꯝ ꯆꯤꯡꯂꯛꯄꯗ ꯃꯍꯥꯛꯁꯤ ꯂꯧꯕꯨꯛ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯐꯝꯒꯤ ꯀꯗꯥꯏ ꯃꯐꯝꯗꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯂꯩꯕ ꯖꯒꯥꯗ ꯆꯠꯇꯨꯅ ꯊꯤꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯊꯤꯔꯛꯂꯤ ꯑꯁꯣꯝꯅ ꯊꯤꯔꯛꯄꯗ ꯑꯕꯤꯛꯁꯅꯥꯅ ꯉꯁꯥꯏ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯩꯔꯤꯕ ꯂꯧꯀꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯁꯨ ꯂꯥꯛꯄꯗ ꯑꯊꯥꯞꯄꯗ ꯃꯤꯑꯣꯏ ꯑꯃ ꯉꯧꯔꯤ ꯐꯩꯔꯤ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯉꯥꯜꯂꯕ ꯁꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯂꯛꯄꯗ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯄꯣꯏꯅꯥꯕꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯥꯗ ꯀꯅꯥꯅꯣꯝꯗꯤ ꯂꯩꯔꯤ ꯃꯁꯤ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯊꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯣꯏꯅꯥꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯑꯣꯏ ꯈꯔ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯟꯊꯔꯛꯂꯤꯕꯗꯨ ꯄꯣꯏꯅꯥꯕꯅ ꯎꯕꯗꯒꯤ ꯄꯣꯏꯅꯥꯕꯅ ꯀꯔꯤꯅꯣꯅꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯆꯦꯟꯊꯔꯛꯂꯤꯕꯁꯤꯕꯣ ꯑꯁꯣꯝꯅ ꯍꯥꯏꯔꯨꯕꯗ ꯄꯣꯏꯅꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯤꯗꯤ ꯅꯪꯕꯨ ꯐꯥꯕ ꯂꯥꯛꯄ ꯃꯥꯜꯂꯤ ꯌꯥꯝ ꯊꯨꯅ ꯆꯦꯜꯍꯧꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯏꯅꯥꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯟꯊꯣꯛꯄ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨꯗꯤ ꯅꯨꯡꯒ꯭ꯔꯥꯏ ꯆꯦꯡꯒ꯭ꯔꯥꯏ ꯂꯩꯇꯨꯝ ꯀꯪꯀ꯭ꯔꯤꯠ ꯃꯔꯛ ꯑꯗꯨꯗ ꯄꯣꯏꯅꯥꯕꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯁꯒꯣꯜꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯗ ꯃꯌꯥꯝꯗꯤ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯄꯣꯏꯅꯥꯕ ꯃꯃꯥꯡꯉꯩꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯡꯅ ꯑꯃꯨꯛꯐꯥꯎ ꯐꯥꯎꯕ ꯆꯦꯟꯗ꯭ꯔꯤꯕꯅꯤ ꯂꯝꯖꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯇꯞꯄ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯟꯈ꯭ꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯉꯛꯇꯨꯅ ꯂꯩꯅꯔꯤ ꯇꯥꯟꯅꯕꯁꯨ ꯂꯤꯠꯂꯝꯗꯤ ꯃꯌꯥꯝꯅ ꯄꯣꯏꯅꯥꯕ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯇꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯣꯏꯅꯥꯕꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯃꯍꯥꯛ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯏꯀꯣꯛ ꯀꯣꯛꯄ ꯏꯍꯥꯡ ꯍꯥꯡꯕ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯍꯣꯠꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯍꯧꯖꯤꯛ ꯃꯥꯡꯈꯤꯕꯗꯨꯗ ꯃꯌꯥꯝꯁꯨ ꯀꯤꯅꯔꯛꯂꯤ ꯄꯣꯏꯅꯥꯕꯗꯣ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯅꯤ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇ ꯄꯣꯏꯅꯥꯕꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯃꯍꯥꯛꯄꯨ ꯄꯨꯔꯤꯕ ꯂꯥꯏꯁꯤ ꯂꯝꯂꯩꯃ ꯍꯦꯜꯂꯣꯏ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯄꯨ ꯇꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯑꯩꯅ ꯀꯧꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯇꯥꯏꯅꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯆꯪꯒꯅꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯃꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯗꯤ ꯑꯔꯨꯕ ꯄꯣꯠꯂꯝ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯂꯥꯡꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯄꯣꯏꯅꯥꯕ ꯍꯥꯏꯗꯨ ꯀꯧꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯅꯥꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝꯅꯣ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯂꯥꯡꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯅꯕ ꯁꯤꯜꯂꯤ ꯑꯕꯤꯛꯁꯅꯥꯅ ꯇꯧꯔꯤꯕꯁꯤ ꯃꯔꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯕꯤꯛꯁꯅꯥꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯈꯤꯅꯕꯒꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯨꯏꯅ ꯍꯦꯔꯣꯏ ꯑꯗꯨꯗ ꯆꯦꯜꯍꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯏꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯣꯜ ꯇꯧꯗꯨꯅ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕ ꯑꯁꯦ ꯃꯥꯏꯕ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯔꯝꯗꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯂꯕ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯕꯅꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯐꯣꯜ ꯇꯧꯗꯨꯅ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯔꯤꯕꯁꯤ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯊꯕꯛ ꯑꯗꯨꯕꯨ ꯊꯤꯟꯊꯅꯕꯒꯤꯗꯃꯛꯇ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯣꯏꯅꯥꯕ ꯅꯔꯛ ꯃꯣꯡꯁꯣꯡ ꯇꯤꯡꯈꯪ ꯇꯤꯡꯕꯧ ꯄꯪꯆꯠꯇ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯤꯛꯁꯅꯥꯅ ꯍꯧꯖꯤꯛꯇꯤ ꯄꯣꯏꯅꯥꯕꯗꯣ ꯐꯅ ꯀꯨꯏꯅ ꯍꯦꯂꯣꯏꯅ ꯆꯦꯜꯂꯕꯅꯤꯅ ꯃꯍꯥꯛ ꯉꯥꯎꯔꯤ ꯐꯩ ꯇꯧꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯗ ꯍꯧꯖꯤꯛ ꯄꯣꯏꯅꯥꯕꯗꯣ ꯑꯩꯅ ꯇꯥꯟꯅꯕꯗ ꯐꯪꯂꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯥꯈꯠꯂꯛꯂꯤ ꯍꯥꯏꯕꯗꯤ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯅ ꯍꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤꯕꯅꯤ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯑꯁꯣꯝꯅ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯣꯞ ꯊꯥꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯑꯕꯤꯛꯁꯅꯥꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯄꯣꯏꯅꯥꯕꯕꯨ ꯀꯧꯔꯛꯄꯗꯒꯤ
ꯄꯣꯏꯅꯥꯕ ꯑꯊꯥꯞꯄꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯃꯌꯥꯝꯅ ꯎꯔꯤ꯫ ꯑꯗꯨꯝꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥꯗꯣ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯍꯥꯏ, ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ? ꯂꯥꯎ ꯁꯤꯗ ꯐꯝꯃꯨ, ꯁꯤꯗ ꯐꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯕꯤꯛꯁꯅꯥꯅ ꯄꯣꯏꯅꯥꯕꯕꯨ ꯐꯝꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯅ ꯑꯕꯤꯛꯁꯅꯥꯗ ꯃꯃꯤꯠ ꯑꯗꯣ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ, ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ? ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ, ꯀꯔꯤꯅꯣ? ꯍꯦꯂꯣꯏ ꯑꯣꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯅꯝꯗꯨꯅ ꯐꯥꯅꯔꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯥꯒꯤꯁꯤꯅ ꯊꯑꯣꯏꯅ ꯀꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯐꯝꯍꯜꯂꯤꯕꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯃꯥꯒꯤꯁꯤꯕꯨ ꯍꯦꯂꯣꯏ ꯑꯁꯤ ꯃꯍꯥꯛꯅ ꯊꯑꯣꯏꯅ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ, ꯁꯦ ꯃꯁꯤꯒꯤ ꯍꯩ ꯑꯁꯤ ꯅꯍꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯩ ꯑꯃꯕꯨ ꯄꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯍꯩ ꯑꯗꯨ ꯄꯤꯖꯔꯨꯕꯗꯒꯤꯗꯤ ꯄꯣꯏꯅꯥꯕ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯩꯊꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ, ꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ, ꯃꯇꯨꯡ ꯑꯃꯨꯛ ꯍꯧꯔꯛꯂꯕꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯎ, ꯂꯥꯏ ꯈꯔ ꯈꯨꯔꯨꯝꯂꯒ ꯑꯗꯨꯃꯛ ꯐꯒꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯄꯨꯕꯤꯔꯣ, ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯕꯤꯛꯁꯅꯥꯗꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕ ꯋꯥꯈꯜ ꯇꯞꯅ ꯇꯥꯔꯛꯇꯨꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯃꯁꯥꯗ ꯁꯣꯛꯂꯤꯕ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯍꯧꯖꯤꯛꯈꯛꯇ ꯐꯪꯂꯛꯄꯒꯨꯝ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯥꯔꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯁꯦꯀꯧ ꯂꯦꯞꯄ ꯉꯝꯗꯕꯗꯒꯤ ꯐꯝꯊꯗꯨꯅ ꯑꯩ ꯀꯩꯗꯧꯈ꯭ꯔꯕꯒꯦ? ꯇꯤꯡꯈꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯄꯣꯏꯅꯥꯕꯅ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯅꯁꯨ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯎꯏꯄꯨ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯌꯥꯝꯅ ꯐꯔꯦꯁꯦ, ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯁꯣꯏꯔꯦ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯅꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯂꯣꯝꯗ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡ ꯏꯆꯤꯡ ꯆꯤꯡꯅꯩ꯫ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯊꯕꯛ ꯑꯁꯤ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯅꯥꯕ ꯌꯨꯝꯂꯣꯝꯗ ꯃꯌꯥꯝꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛ ꯑꯄꯟ ꯃꯈꯣꯡ ꯃꯈꯨꯠꯇ ꯌꯥꯠꯂꯤꯕ ꯊꯤꯟꯒꯥꯏꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯊꯤꯅ ꯐꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯗꯣꯛꯇꯔ ꯑꯃꯕꯨ ꯀꯧꯗꯨꯅ ꯌꯦꯡꯍꯟꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯒ ꯂꯨꯅ ꯇꯤꯟꯅꯕ ꯑꯃꯥꯏꯕ ꯊꯣꯏꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ, ꯏꯇꯥꯎ, ꯑꯩꯗꯤ ꯏꯇꯥꯎꯁꯨ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯤꯡꯁꯥ ꯊꯤꯔꯨꯔꯕꯅꯤ꯫ ꯏꯇꯥꯎ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯗ, ꯏꯇꯥꯎ, ꯃꯥꯒꯤꯁꯤꯗꯤ ꯂꯥꯏꯁꯤ ꯃꯈꯥꯛ ꯊꯅꯝꯂꯤꯗꯅ, ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ, ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯑꯕꯤꯛꯁꯅꯥ ꯀꯧꯕ ꯃꯥꯏꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯅꯝꯊꯕꯤꯔꯝꯂꯤꯕꯅꯤ꯫ ꯃꯥꯅꯗꯤ ꯂꯥꯏ ꯑꯗꯨ ꯇꯥꯟꯈ꯭ꯔꯕꯅꯤ, ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯩꯗꯤ ꯃꯗꯨ ꯏꯊꯥ ꯊꯥꯖꯗꯦ, ꯏꯆꯥꯅꯨꯄꯥꯁꯤ ꯑꯃꯨꯛ ꯍꯧꯔꯛꯈꯤꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯅ ꯄꯣꯏꯅꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯏꯅꯥꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯨꯒ ꯈꯨꯅꯤꯡꯊꯧ ꯑꯃꯗꯤ ꯈꯨꯗꯣꯝꯕꯤ ꯑꯅꯤꯒꯤ ꯃꯇꯣꯟꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯇꯞꯅ ꯅꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ, ꯏꯇꯥꯎ, ꯅꯈꯣꯏꯒꯤꯁꯤꯗꯤ ꯂꯥꯏꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯟꯗ꯭ꯔꯤ, ꯅꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯅꯩꯔꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯄꯨꯡ ꯐꯥꯅ ꯍꯟꯈꯤꯅꯕ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯁꯤ꯫ ꯑꯗꯨꯒ ꯂꯥꯏ ꯑꯁꯤ ꯑꯇꯝꯅꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃꯅ ꯊꯥꯔꯛꯄꯗꯒꯤ꯫ ꯑꯗꯨꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯃꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯈꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕꯤꯔꯅꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯅꯝꯁꯤꯟꯈꯤꯕ ꯌꯥꯔꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯃꯗꯣ ꯉꯝꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ, ꯑꯃꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯨꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯗꯤ ꯐꯩ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯀꯨꯝꯁꯤ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯁꯤ ꯍꯥꯏꯔꯤ꯫
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯆꯪꯉꯛꯄ ꯉꯥꯏꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛ ꯂꯥꯏꯅ ꯆꯦꯜꯂꯛꯈꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯗꯣ ꯑꯩꯅ ꯐꯥꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯄ ꯀꯩꯗꯧꯕ ꯑꯃꯠꯇ ꯇꯧꯔꯒꯨꯝꯁꯤ ꯂꯥꯏ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯁꯤ ꯂꯥꯏꯗꯨꯁꯨ ꯑꯆꯝꯕ ꯂꯥꯏ ꯅꯠꯇꯦ ꯂꯝꯂꯩꯃ ꯍꯦꯂꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯝꯂꯩꯃ ꯍꯦꯂꯣꯏꯕꯨ ꯅꯪꯒꯤ ꯅꯆꯥ ꯄꯣꯏꯅꯥꯕꯗ ꯆꯪꯉꯛꯄ ꯉꯥꯏꯁꯤ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛ ꯆꯪꯉꯛꯈꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯐꯥꯖꯤꯜꯍꯧꯔꯁꯤ ꯑꯗꯨꯒ ꯏꯇꯥꯎꯅ ꯑꯩ ꯑꯁꯤ ꯃꯥꯏꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯄꯣꯏꯅꯥꯕꯕꯨ ꯂꯥꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯗ ꯈꯪꯍꯟꯒꯅꯨꯀꯣ ꯃꯗꯨ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯏ ꯊꯥꯖꯤꯟꯒꯗꯕꯗꯣ ꯊꯥꯖꯤꯜꯂꯛꯂꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈꯤꯅꯤ ꯑꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯇꯧꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯏꯅꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ